Hi ma'am tram luxury channel ado ma'am hosted tumo tangay bako ado ma'am ngasi video so yeminasi ado handak ni se thabal gi video ado ming batare ko ado ma'am ngasi gi thabal so yeminasi ngasi na hojai kali nogor hai bakun dogini ba ado ma'am rosi ko yang ba ado yes. Yes, ma'am video si marak na kiram ta haijage video se nungara di like to biramo adugo channel subscribe biramo ado ma'am hojagi thabal sing se ma'am usura ke ko masak phaja phaja bole sab sing se yaraga di ma'am chat chalaga haina biro long to piro ko ari ba oina kyam kui le gen adugi ma'am dai uchari nimko ado yes pakhang sing like to biramo subscribe biramo adugo lesabishin su subscribe biramo pakhang phaja phaja yaraga di ado yes, I'm Horosi yang bat. Iya.
ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦ ꯍꯣꯖꯥꯏꯗ ꯆꯣꯡꯕ ꯊꯥꯕꯜꯁꯤꯒꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯥꯕ ꯃꯩꯇꯩꯁꯤꯡꯒ ꯃꯅꯤꯄꯨꯔꯒ ꯁꯥꯔ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯥꯕꯀꯣ ꯃꯩꯇꯩꯁꯤꯡꯒ ꯊꯥꯕꯜ ꯈꯨꯆꯣꯡꯁꯦ ꯃꯥꯟꯅꯗꯦ ꯗ꯭ꯔꯦꯁꯁꯤꯡꯅ ꯈꯦꯠꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏ ꯗꯤꯖꯥꯏꯟ ꯇꯧꯕꯗꯣ ꯑꯗꯣ ꯒ꯭ꯔꯥꯎꯟ ꯗꯤꯖꯥꯏꯟ ꯈꯦꯠꯅꯕ꯭ꯔꯥ ꯕꯦꯜꯗ ꯆꯩꯕꯗ ꯈꯦꯠꯅꯩꯔꯥ ꯈꯦꯠꯅꯔꯒꯗꯤ ꯑꯗꯨꯝ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯈꯦꯠꯅꯔꯝꯕꯁꯨ ꯌꯥꯏ ꯃꯐꯝ ꯃꯐꯝꯗꯨꯒꯤ ꯆꯠꯅꯕꯤ ꯈꯨꯆꯣꯡ ꯑꯗꯨꯒ ꯑꯗꯨ ꯃꯌꯥꯝ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯁꯥꯎ ꯌꯥꯗꯦ ꯑꯃꯨꯛꯀ ꯃꯔꯛ ꯊꯠꯆꯔꯦ ꯑꯗꯣ ꯑꯃꯨꯛ ꯍꯧꯔꯁꯤ ꯌꯦꯡꯕ
ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯄꯣꯁ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯊꯪꯒꯤ ꯊꯥꯕꯜꯒꯤ ꯑꯃꯨꯛ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯒꯤ ꯑꯃꯨꯛ ꯑꯗꯣ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯌꯥꯎꯔꯒꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯑꯩꯁꯨ ꯇꯨꯝ ꯍꯧꯒꯠꯂꯕꯅꯤꯅ ꯍꯧꯖꯤꯛ ꯃꯥꯏ ꯃꯤꯠ ꯇꯥꯔꯨꯒꯦꯕꯀꯣ ꯃꯥꯏ ꯃꯤꯠ ꯐꯥꯎ ꯇꯥꯗ꯭ꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯏꯗꯤꯠ ꯇꯧꯔꯝꯃꯤꯅꯤ ꯍꯧꯖꯤꯛ ꯉꯁꯥꯏꯗꯒꯤ ꯄꯨꯡ 2 ꯍꯦꯟꯖꯜꯂꯛꯑꯦ ꯕꯥꯏ ꯕꯥꯏ